Somdana machana phone ga pairaqtabaduga hangat handa chattuna leirambani. Kumarsu tamnana phone pairaqtabaduda sinkiba thabak khudingmak mai paklamlani khanna maithong makalami. Adubu Joygi matha marakta mahaksu yaubugum Joygi manakta ungsinaduna leiri. Sanayai so phamlammi phamna nupi yahongnabi asumna hairi. Chenba zongbaga yaukhrajatlo ne. Kumarna khangdaba sari. Hey, akhoi be manabu kaide kanana sendorige. Chenba chongma thoklamadi fai. Aduda tamba ngamdrisini nongmatasu sumaina tawdabani ne. Joydo laitadre pangalna di sonjilai. Tension sinusu ngasidi amuke hena sonkibana sorphau matat holaklabani. Noibusida ngangnaraga leidok saru kok chatlo ne. Manin petition thinkiba mafamduda chatlo ne. Aisi laifam khangdre ne noibo. Asumna wari na ringe charaksida Kumarna tamnada company sinabasi kaya pamde khangalakle kochi haurei. Aidi haijabani angangda asuk chawwa thabakse sinagumsi haidana. Aduda akhoi yambungna nupa nupi chap manai haidana hekta yadedo. Aidi kalakpa taradra haidana makha tajadrabani. Waisi karigi khangdani joiso company si Kumarna oiningbani magi makhada thamningbani magi kusira sida leihanningbani. Thabak pumba Kumarda sinarabaso mabuk sengaktabadagi tamnaso yahonkhibani. Adubu imung anigi lansu phongna soknaba natte lona manungda yengthinaduna soknabani. Aduna lansi yamna luri. Hauna launa mayam khangna soknaba lanbudi manungda kakak thindatnaduna soknaba lan hina sathiribani. Sanayaina magi nupagi wado kanthalai. Sinada yaribro. Nupi ni haidana sum imungda leibadudi aidi pamde. Nupi thokna hingadamne. Kumarna nupa de athengamamda phaine nupi na athengamamda hanjilakte hairadi phajaba natene. Sanayaina hayo thabak leidana halaktrine night club sangbadi nattedana. Moi sana khyagi wari dudi tajaningdre khajik kharaktaga natte yam tajaningdre. Kumarna nupi nang apai potna thoma adi nang panpham sadana pandana paralysis tawni ne. Sanayai do fuk hogalakle mafi semai. Kari Kalle kain usaningiro moi sana khyagi se aina saura adine nupa nang natai kya saro sabanduga khanaba yam hobirakano. Joyna sorma pi holaga sofa danga phamthakibaduda awai khum tawnaram bani do chablekre. Kumarna mayambu bu chensillaga masa domduna hodoi tilosu changsillaklagi sing chairami. Kumarna yambo khara pharabro hospital chasera. Joyna Nakhoibo police taga pau pibana pharoidrane pungse thengene phamungda potharo laose. Kumarna mayambu bo potha hankhre tilona su mateng pangsilai asumna mathakta pukhalaktuna ka manungda lakle phamungda fazana hiphanbiraga Kumar asumna su khara komthokna hairi. Yambong chen ma chungma tholambasu yaida ka hena khanjinbiruna hayeng ayu faudadi ngairase. Joydo lauduna cheri. Noibo mukta chatlune paw mukta laune noibo. Aige wabasi kanamatana khangbidriba karigino. Kanadano mana selamdori bubo. Kanadano ba khangna janaba su leiba natte. Kanada sendorige. Sanayai so mapuroibada wa hairi. Sanakhya amta chatpiyo. Sanakhya ne yumsi nupa haidu oire. Itaina matha sari se phanaba amta pawdo phangnaba hotnabiru lao. Kai kaino pawlong na bayaba lobiro. Hairaga mapangol phaba Sanayaina soro chingduna puthorakle. Kumarna magi nupida chere yumdadagi thoraklaga. Migi senba chongbaduda aina kamai thirusu haibano. Sanakhyai ngakna. Moi sanakhyadi kamaina khangmiriba cheli ni haide. Khara chingnana mamit ingsilakpaduda Kumardo thuna makhong thanglaga imunglom changkhre. Garigi sopaiduna amuk thokkibaduda Sanayaina wa hangmanam haudre. Magi nupagi maike yengna machinda susolei. Magi sibo moina sini haibado silinjalo. Masana yadabaduda amu piradi aidi amuk sunungaite tawrise. Somdana awai khum tawnaribani lambida. Tamna su kaya singbo oide nupada kari wahi hairaga nemthangani haitabana Denmark so angam tanarakpani. Denmark na nangna imu ido nupini haibase nang kaun. Kayang kuire aina nang khanjara isa nangna suna nakta naksilakpasu yahan bidre.
ꯑꯗꯨꯅꯗꯤ ꯇꯥꯟꯖꯥ ꯆꯥꯔꯤꯉꯩ ꯑꯩ ꯅꯪꯕꯨ ꯆꯠꯍꯜꯂꯣꯏ ꯇꯝꯅ ꯇꯥꯝꯅꯥꯅ ꯆꯩꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯒꯤ ꯇꯝꯅ ꯅꯪꯗꯤ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯏꯅ ꯑꯩꯁꯦ ꯃꯦꯗꯥꯝꯅꯤ ꯅꯪꯒꯤ ꯅꯊꯛꯇ ꯊꯕꯛ ꯇꯧꯔꯤꯕ ꯈꯪꯉꯕꯣ ꯃꯦꯗꯥꯝ ꯀꯧ ꯅꯨꯄꯤ ꯑꯉꯥꯡꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯤꯉꯩ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯍꯨꯠꯇ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯔꯤ ꯀꯩꯒꯤꯅꯣ ꯌꯥꯝ ꯊꯨꯅ ꯍꯟꯗꯣꯛꯑꯣ ꯂꯝꯕꯤꯁꯦ ꯅꯪꯒꯤ ꯅꯇꯦꯡ ꯑꯩ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯦꯠꯄꯩ ꯃꯊꯧꯁꯨ ꯇꯥꯗꯦ ꯑꯩꯒꯤ ꯈꯥꯗ ꯊꯕꯛ ꯇꯧꯔꯒ ꯂꯩꯕ ꯅꯪꯅ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯣ ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯑꯝꯃꯣ ꯑꯩꯅ ꯅꯪ ꯊꯥꯗꯣꯛꯑꯒ ꯅꯪꯅ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ ꯂꯝꯍꯥꯡꯅꯤꯁꯦ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯛꯄꯅ ꯐꯅꯤ ꯄꯨꯡꯁꯦ ꯊꯦꯡꯉꯦ ꯍꯧꯖꯤꯛ ꯀꯃꯥꯏꯅꯁꯨ ꯍꯟꯗꯣꯔꯤ ꯇꯥꯝꯅ ꯀꯔꯦꯝꯅꯔꯒ ꯍꯥꯏꯔꯛꯏ ꯅꯨꯄꯤꯗ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ ꯃꯇꯥꯡꯅ ꯃꯇꯝꯅ ꯌꯥꯗꯗꯅ ꯌꯨꯝꯗ ꯊꯦꯡꯅ ꯍꯟꯖꯤꯟꯕꯗꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯅ ꯑꯔꯥꯟꯕ ꯂꯤꯆꯠ ꯆꯠꯂꯨꯔꯒ ꯍꯟꯖꯤꯟꯗꯧꯕꯁꯨ ꯂꯩꯇꯦ ꯁꯤꯒꯤ ꯅꯪꯅ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦ ꯊꯥꯏꯅꯉꯩꯒꯤ ꯅꯨꯄꯤꯕꯨ ꯌꯨꯝꯒꯤ ꯀꯣꯟꯊꯣꯡ ꯋꯥꯡꯃ ꯀꯥꯟꯊꯣꯛꯍꯟꯗ꯭ꯔꯤꯉꯩ ꯃꯇꯝꯗꯣ ꯅꯠꯇ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯅꯪꯉꯣꯟ ꯂꯩꯗꯣꯏꯕ ꯅꯪꯒꯤ ꯅꯇꯨꯡ ꯏꯟꯅꯗꯣꯏꯕ ꯑꯩꯅ ꯌꯨꯝꯗ ꯊꯦꯡꯅ ꯍꯟꯖꯤꯟꯕ ꯀꯤꯕꯒꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯦꯛꯇ ꯂꯩꯕ ꯇꯥꯔꯦꯅꯦ ꯗꯦꯟꯃꯥꯔꯛꯇꯣ ꯇꯥꯁꯤꯟꯅꯗꯦ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯌꯥꯗꯕ ꯒꯥꯔꯤ ꯃꯈꯣꯡꯁꯤꯗ ꯅꯪ ꯀꯅꯥ ꯉꯥꯏꯒꯦ ꯍꯥꯏꯕꯅꯣ ꯃꯔꯩ ꯇꯨꯔꯩꯗꯣ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯇꯧꯔ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯃꯈꯨꯠ ꯁꯝꯒꯦ ꯇꯧꯈꯠꯂꯛꯏ ꯃꯆꯤꯡ ꯍꯟꯗꯕꯤ ꯇꯥꯝꯅꯥꯅꯤ ꯗꯦꯟꯃꯥꯔꯛꯅ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯔꯛꯂꯁꯨ ꯃꯍꯥꯛ ꯊꯧꯅꯥ ꯍꯟꯗꯦ ꯍꯦꯟꯅꯗꯨ ꯃꯆꯤꯡꯗꯣ ꯍꯦꯟꯒꯠꯂꯛꯂꯦ ꯂꯦꯟꯅ ꯇꯣꯛꯑꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯊꯧꯅꯥ ꯌꯥꯝꯅ ꯂꯩꯅ ꯆꯩꯔꯛꯏ ꯑꯩꯁꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯍꯦꯡꯉꯣ ꯍꯦꯡꯉꯣ ꯇꯧꯕ ꯅꯨꯄꯤ ꯅꯠꯇꯦ ꯑꯗꯨꯒ ꯅꯨꯄꯥꯅ ꯅꯨꯡꯁꯤ ꯍꯥꯏꯔꯦ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯔꯅꯤ ꯍꯥꯏꯔꯒ ꯃꯗꯨꯗ ꯆꯠꯀꯗꯕ ꯅꯨꯄꯤꯗꯨꯁꯨ ꯅꯠꯇꯦ ꯃꯤꯁꯇꯔ ꯗꯦꯟꯃꯥꯔꯛ ꯅꯪ ꯑꯩꯉꯣꯟꯗ ꯃꯨꯛꯇꯕꯅ ꯐꯅꯤ ꯗꯦꯟꯃꯥꯔꯛꯁꯨ ꯀꯥꯛꯁꯤꯜꯂꯛꯏ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯃꯨꯛꯆ ꯁꯥꯔꯤꯗꯨꯕꯨ ꯅꯪꯒꯤꯗꯃꯛ ꯀꯅꯥ ꯂꯩꯔꯤꯒꯦ ꯔꯤꯀꯤ ꯍꯥꯏꯔ ꯀꯗꯔ ꯑꯣꯏꯔꯝꯃꯤ ꯑꯩꯗꯤ ꯃꯥꯗꯧꯅ ꯅꯪꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯒꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯂꯒ ꯕꯤꯖꯤꯅꯦꯁꯁꯦ ꯌꯦꯟꯅꯁꯤ ꯍꯣꯠꯅꯃꯤꯟꯅꯁꯦ ꯍꯥꯏꯕꯅꯤ ꯅꯪꯒꯤ ꯄꯥꯕꯨꯡꯆꯥꯗꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯀꯜꯍꯧꯁꯦ ꯍꯥꯏꯕꯅꯤ ꯄꯥꯕꯨꯡꯆꯥ ꯑꯩꯗꯤ ꯐꯦꯃꯤꯂꯤ ꯑꯃꯠꯇꯅꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯈꯨꯊꯤꯡꯖꯤꯜꯂꯛꯀꯅꯣ ꯅꯪꯅ ꯐꯦꯃꯤꯂꯤ ꯑꯃꯠꯇꯅꯤ ꯈꯟꯖꯩꯗꯣ ꯃꯥꯅꯗꯤ ꯅꯣꯏꯁꯤ ꯀꯔꯤ ꯍꯥꯏꯅ ꯈꯜꯂꯤ ꯈꯪꯕ꯭ꯔꯣ ꯇꯧꯅꯨꯗ ꯑꯩꯒ ꯂꯣꯏꯅꯔꯗꯤ ꯀꯨꯃꯥꯔꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯅ ꯈꯪꯍꯜꯂꯛꯀꯅꯤ ꯅꯪ ꯑꯩ ꯃꯤꯆꯪ ꯑꯣꯏꯁꯤ ꯑꯣꯐꯤꯁꯇꯅ ꯃꯤꯀꯤꯇꯤ ꯁꯥꯔꯒ ꯃꯦꯗꯥꯝ ꯃꯦꯗꯥꯝ ꯍꯥꯏꯅ ꯅꯣꯟꯖꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯁꯥꯊꯤꯕꯒ ꯁꯥꯔꯗꯅ ꯅꯔꯤꯡꯖꯦꯜ ꯃꯇꯥꯗꯨꯒ ꯅꯪꯒꯤ ꯀꯗꯔ ꯐꯗꯔꯗꯣ ꯑꯩ ꯃꯤꯠ ꯇꯥꯡꯗꯦ ꯅꯪꯁꯦ ꯀꯅꯥꯅꯣ ꯌꯥꯝ ꯃꯨꯟꯅ ꯈꯪꯉꯦ ꯑꯩꯅ ꯑꯣꯏ ꯌꯥꯝ ꯀꯥꯛꯁꯤꯜꯂꯛꯀꯅꯨꯀꯣ ꯐꯖꯅ ꯍꯥꯏꯔꯝꯕꯗꯒꯤ ꯋꯥꯉꯥꯡ ꯐꯖꯔꯛꯑꯣꯏ ꯍꯧꯖꯤꯛ ꯀꯥꯛꯄ ꯅꯠꯇꯦ ꯑꯁꯦꯡꯕꯩꯅꯤ ꯁ꯭ꯋꯥꯏꯗ ꯆꯒꯠ ꯆꯒꯠ ꯌꯥꯝ ꯇꯧꯔꯛꯀꯅꯣ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯤꯌꯦ ꯑꯩꯕꯨ ꯊꯦꯡꯊꯍꯟꯅꯕ ꯍꯣꯠꯅꯔꯛꯀꯅꯣ ꯅꯁꯛꯇꯣ ꯎꯕꯗ ꯆꯥꯕꯒ ꯇꯨꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯅꯁꯛꯅꯦ ꯀꯥꯏꯅ ꯑꯂꯨ ꯁꯣꯏꯔꯣꯝꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯍꯥꯏꯔꯒ ꯀꯣꯜ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯐꯣꯟꯗꯨ ꯁꯠ ꯃꯨꯜꯂꯒ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯁꯣꯔꯣꯛꯀꯤ ꯃꯈꯥꯒꯤ ꯄꯥꯠꯇꯨꯗ ꯂꯥꯛꯇꯅ ꯂꯪꯈ꯭ꯔꯦ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯃꯇꯧꯗ ꯇꯥꯝꯅꯥꯗꯤ ꯃꯁꯥ ꯊꯦꯡꯕ ꯌꯥꯗ ꯁꯥꯎꯔꯝꯕꯗꯒꯤ ꯊꯧꯅꯥ ꯈꯖꯤꯛ ꯅꯦꯝꯊ ꯃꯀ꯭ꯂꯥꯛꯁꯨ ꯅꯤꯛꯄ ꯍꯧꯔꯛꯂꯕꯅꯤ ꯇꯨꯡ ꯃꯥꯡ ꯌꯦꯡꯂꯒ ꯒꯥꯔꯤ ꯑꯃꯇꯪ ꯃꯤꯑꯣꯏ ꯑꯃꯇꯪ ꯂꯥꯛꯂꯗꯤ ꯃꯥꯂꯦꯝ ꯁꯔꯥꯁꯜꯂꯁꯨ ꯁꯟꯅ ꯂꯥꯎꯔꯒꯦ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯎꯗ꯭ꯔꯦ ꯃꯇꯝꯁꯤꯅ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯕꯗꯤ ꯁꯣꯏꯗꯅ ꯅꯨꯄꯥꯁꯤꯒꯤ ꯃꯈꯨꯠꯇ ꯇꯥꯈꯤꯕ ꯇꯥꯔꯦ ꯍꯥꯏꯕꯒꯤ ꯑꯀꯤꯕꯁꯨ ꯐꯥꯎꯔꯛꯂꯝꯃꯤ ꯗꯦꯟꯃꯥꯔꯛꯀꯤ ꯃꯑꯣꯡꯁꯤꯗ ꯃꯍꯥꯛ ꯑꯣꯏꯔꯔꯣꯏ ꯈꯪꯕꯅ ꯉꯝꯂꯕꯗꯤ ꯅꯥꯟꯊꯣꯛꯀꯦ ꯍꯥꯏꯕ ꯋꯥꯈꯜꯁꯤ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ ꯃꯃꯥꯏ ꯂꯩꯔꯒ ꯒꯥꯔꯤ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯀꯟꯅ ꯆꯦꯟꯕ ꯍꯧꯔꯛꯂꯦ ꯉꯁꯤꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯤꯗꯨꯅ ꯆꯦꯟꯕ ꯍꯥꯏꯕꯁꯦ ꯀꯤꯗꯕꯁꯨ ꯌꯥꯗꯦ ꯌꯨꯝ ꯄꯥꯟꯕꯒ ꯐꯥꯒꯤ ꯅꯠꯇꯦ ꯑꯆꯨꯝꯕ ꯈꯣꯡꯂꯣꯏ ꯑꯣꯏꯗꯦ ꯗꯦꯟꯃꯥꯔꯛꯁꯨ ꯅꯣꯛꯃꯤ ꯉꯥꯏꯍꯥꯛ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯌꯦꯡꯉꯤ ꯈꯖꯤꯛꯇꯪ ꯂꯥꯞꯐꯜꯂꯕ ꯇꯨꯡ ꯃꯥꯅ ꯊꯧꯔꯛꯄ ꯒꯥꯔꯤꯗ ꯇꯣꯡꯈꯠꯈ꯭ꯔꯦ ꯇꯥꯝꯅꯥꯅ ꯆꯦꯜꯂꯤꯕ ꯂꯝꯕꯤꯔꯣꯝꯗ ꯇꯞꯂꯤ ꯊꯧꯔꯛꯏ ꯁꯥꯏ ꯒ꯭ꯂꯥꯁꯇ ꯃꯉꯛ ꯂꯤꯊꯣꯛꯂꯒ ꯏꯁꯩ ꯃꯌꯦꯛ ꯑꯃꯗ ꯍꯨꯏꯠꯁꯟ ꯈꯣꯡꯂꯛꯂꯝꯃꯤ ꯅꯨꯄꯥꯁꯤꯒꯤ ꯀꯔꯦꯝꯅꯕ ꯃꯁꯛꯁꯤꯗ ꯍꯦꯟꯅ ꯀꯤꯔꯛꯂꯝꯃꯤ ꯊ꯭ꯔꯤꯂꯔ ꯃꯨꯚꯤꯗ ꯇꯧꯕ ꯃꯑꯣꯡꯒꯨꯝ ꯋꯥꯈꯜꯗ ꯂꯥꯝꯁꯤꯜꯂꯛꯏ ꯐꯠꯇꯕ ꯇꯧꯕꯤꯔꯝꯗꯨꯅ ꯃꯥꯕꯨ ꯀꯅꯥꯁꯨ ꯈꯪꯗꯅꯕ ꯍꯥꯠꯄꯨ ꯍꯥꯠꯇꯣꯛꯄꯤꯔꯝꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅꯕꯨ ꯄꯨꯁꯤꯟꯒꯦ ꯈꯜꯂꯤꯕ꯭ꯔꯥ ꯑꯗꯨꯕꯨ ꯊꯧꯑꯣꯡ ꯑꯅꯤꯃꯛ ꯃꯥꯕꯨ ꯉꯥꯡꯍꯟꯅꯕ ꯁꯤꯟꯕ ꯊꯧꯑꯣꯡ ꯉꯥꯛꯇꯃꯛ ꯑꯣꯏꯗꯧꯔꯤꯕꯅꯤ ꯅꯨꯡꯁꯤꯔꯒꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯒꯦ ꯈꯜꯂꯒꯁꯨ ꯑꯁꯨꯛ ꯀꯔꯦꯝꯅꯕ ꯃꯇꯧꯁꯦ ꯃꯉꯣꯟꯗ ꯎꯠꯐꯝ ꯊꯣꯛꯇꯦ ꯈꯜꯂꯛꯏ ꯃꯈꯣꯡ ꯂꯦꯞꯇꯅ ꯀꯔꯝꯅ ꯇꯧꯁꯤꯒꯦ ꯀꯅꯥ ꯂꯥꯛꯄ ꯎꯒꯦ ꯀꯔꯤ ꯇꯧꯔꯒ ꯅꯥꯟꯊꯣꯛꯁꯤꯒꯦ ꯍꯥꯏꯕꯁꯤ ꯈꯜꯂꯤꯕꯅꯤ ꯂꯝꯕꯤꯁꯤꯁꯨ ꯃꯤ ꯀꯌꯥ ꯆꯠꯅꯕ ꯂꯝꯕꯤ ꯅꯠꯇꯦ ꯌꯥꯝꯅ ꯁꯥꯡꯅ ꯂꯧꯕꯨꯛ ꯄꯥꯠ ꯑꯣꯏꯔꯒ ꯃꯅꯨꯡ ꯆꯪꯁꯤꯟꯈ꯭ꯔꯒ ꯌꯨꯝ ꯑꯃꯅꯤ ꯈꯛꯇꯅꯤ ꯇꯥꯔꯤꯕ ꯑꯗꯨꯅ ꯂꯝꯕꯤꯁꯤꯗ ꯆꯠꯂꯤꯕꯁꯦ ꯄꯥꯠ ꯂꯩꯕ ꯃꯤꯅ ꯄꯥꯠꯇ ꯀꯨꯝꯕ ꯂꯧꯕꯨꯛ ꯀꯨꯝꯕ ꯑꯗꯨꯒ ꯃꯁꯥꯒꯤ ꯒꯥꯔꯤ ꯂꯩꯖꯕꯁꯤꯡꯅ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯛꯄꯗ
Sidagi hena gari chenba leite. Laptakna gari achauba amadi thorakpadu urakle. Madu ubada makhut ani changlaga hairaga kanna lawba horakle. Mating amukta pangbiyo gari khambiyo haina lawbani. Khangnatrasu mamangda chongsilage. Sida chi changa chang haibagi wakhalna laikre. Sidamta khambiyo. Mating amta pangbiramo. Gari simta khambiyo. Break makhol hongna mamangda chana khamjilakle. Gari gi thongdu khanglaga kumtharai thuna. Gari gi laituna mamaida phuzilakpana misaktudi uramdre. Masak udaba nupaduda surmapi ama hondu nairi. Aigi mating amta pangbiramo. Ai khudong thiba tare. Aibu mafam sik langthokpiramaga club amada sinarbiramo. Phone su yaudre. Tamnagi pambom aniduda pairai. Hanadagi khara kiramba tamnado amuki hena kikre. Makhutna kanna kanthoknaba honai. Kanano? Madam, aini. Kanna holamba surdo makhol thoknu hontorakle. Madam haiba tongan basurduna. Yingkhalai amamba marakta langtrik langna thaliba maingal sigi mamangda lepliba nupa sigi masakto. Masak unaba hotnabada mamit khujillaga yamunna yingsilli. Nupa sina nupi sigi lengchum aniduda pairaga kharasu tamnagi mamai mapada nonthaраklaga hangai. Kaidorage kanana tanraino mina. Khara nontharakpaduda urai George gi yungtak tawba aten basamado tamnasu tunglomda makut thilli mamaidudi onthoklude onthokpapau kirabani. Denmark na karimna minoktaga loinana magi hek maningda lepam gadra haina kirami asum hairi. Maningda tanraine. Asimda tanthoko. Asimda chalankro. Ayam hainadre masakse. Hairaga mamitto usinkre. Nontharamba mangakto khara wangna thangallaklaga yengi. Adubo munna yengbadi kanasu leiramdre. Pumamamlamli. Lapna tamnagi garina khambado uraklami. Among nupisida nontharaga hairi. Kanano itre madam se kishu toroi. Mito pang ay laasidi. Ay laklasidi haibo waisida. Masado khara yanglai. Kanana sumangonda sokpa ngamlaroi dawbagum asuk thazaba phauki. Thazarure mahakse nushirubana oiramgani. Asumna magidamak magi mitmangda laktuna lepirakani haibasimadi lamsilude. Magidamaksu lepiba mabu kanba lakliba asuk nungsiba thodose manglana magum khalai. Siramdai mikupta wakhalna sagalakpa ngayaki nungai hanba manglala khalai. Madam Kaurakpaduda amuksu harauzai. Khanglai manglana dre haiba. Sukta thazadaba angakpu matau ama oikre. Madamgi mafamdadi ngasi Josna manakta magidamak lakpase. Manasida chatkani haigibasu leite. Khudong thire khangangibasu natti. Madamna kibaduda magi garida makut samlaga kakhathalle. He kakhatpaga mana famliba saitlomgi thongi lokto satoksinkhre. Mataududa adum khangi nupasisu Kaisu haide tumin yingli. Amok koi thoklaga laktuna maso kakhalakle. He kakhatpaga joyda call toksili. Ring chakpaga nangde satpai khalai. Phingna so hangai. Ibungo kai leire phangabo. Ha kamai torage ba? Madam ga thengnare pabu. Ai purage pakhatpirano. Wari de yum yauraga adum sarase. Kaisu thoidokpa toramdeba. Joy ngasai makhai kiramba mayamdo kapu kaplaklabani. Pangal soli kai mapino baheli haiduni. Ibungo nang leiramdradi ipa kai oiramgani wakhalga thoktre. Ngasi chana tawriba matengse pabungi mafamdadi mamal khwaidagi yamba mateng ama su oire. Singba ngamlaroidaba laman amai chadu tolabani. Pabo kem khaluranu se. Ai yum doi thorage. Adu saruk henena cha khara thongatpiyo hayo. Ai sa akamja chadribani. Marathon race kanna chelubaga haksang isok thokthaba. Joy kapalepaga recruitment yaugi hairo nangbo kaide no da famungdagi na toilet fau chenba marathon race recruitment gi natti. Joy do mumon tawragle he fare matamse thengi laknaba tawroko. Hoi babu call thamkhraga madam da mon silakle gari du su thaudri sum leibaduda madam na cheri gari se thuna thawro swai da kuina lei pam pamro na Nantoki Basaduna chicken and Mutana Rapaswede. Hoiva, Togi Madam, Nangni Doragi, show the lang with ye to rate later than
Mamai leiraga thaudabi mana khamnamba gari romda thaubaduda tamnana fingna masado pring chonglaga haire kaino nang som thorisibo mamai leiro thuna somna chatkumse haraga Madam na puri ba gari se asigi sosi faudi satlamgedana mai adum thalaga thamamse hairo nangai punsiga gari punsisiga kana hina lui ma chatlam khiroi matomda sula amoi aswai lotlaga leiramadi kamai tawni mamai thuna leyoba kaisu tawriba madam nangi lai thokpada tawgano ai sida kuina leiba pamdre kaisu tawriba sosi tangdi porake ba madam gari manak yore Jos na gari dagi kumthage tawbadusu tamnana makhutta kanna yalai khamakpani kumaningdabagi nupasina tamnana pairakliba makhuttugi manakta mathakta pairaga haire Madam aibu thajadaba tawno kaigi kirino namangda lepiba isa matam amada lanmigi lusingbu oiramba misag amani border da yeknaba kayaga mayoknaraba lanmi amani yeknabaga mayoknabada aigi thaunada angakpu oiduna captain haiba mingsiso pibirakibani mayangi asau asauba pham paiba lanmi singna salute utuna ikai khumdaba utkiba lanmi amani aduga madam na micham lanmi haiba sidi misam kaya ngakpi senbiriba manaini lanmi aibu thajabiyo madam gi mang tharaga siba ngambagi thauna aingonda yauri amukso fagi tori ngasidi madam gi driver ni khanbino madam gi captain oina oiragena hotuma tasilaga laabani yamna tapna thadokningda thadorakle fagi dusu nokningo yade josu kumtharaklaga gari gi sodu satoklami lok toromlaga amu gari gi thong hanglaga kakhalakbadu fo tamna de kibana khangpre khangbani josna dhoksilai aduk thina khangba kallibi sauduga thokna sana khidreda nan khagi saududi malanbi sau oira thaudorakle mafamdudagi Bisenpur bazar dagi thaudoraklaga main road ki matai amada gari khami thak niktuna leiba madam do onsilai haima adum khappa lei se kaigino nasado electric na sing madongna tamna pasanik pahandri yenglei nupa sida isauga toksilai ai kamai nikpa phadoino kibam yaure nongan de ai kiba phararoi onsilai nokmi sumlage matagum aduga asum nairi ai mite yengo tamna so mikup sidadi nupa segi mit ani duda yengaklami Michanai sumge phajinge khana yenglakpa George ki meeting da karamnadi thaiduna bu chen mangamgani second balagi machagum phajaba George ki mishum bu meeting ni mamit kopta yenglaga nupasin hairi aise numit ena khalo numit ai leina angan ma pame haise kaigino numit aise angan ma mahak suni aina haisine aina madam ga naknari ke madam na sokpa ngamgadaba kanam tholoi kaigi sum kiraga leirino Mamit kopi amurak aduga amuk soirei aidi madam se thongnabu fana leiri hairibani atai nupi ge oiredi lekthakradawni ai matang du de kibaga phauramdi karamna na thokani khanbani adubu loikhraga asuk sittaba asuk lakchaba haina ai kapningbani aina ibu sittaba se ai khangba yamwai haina kappa horakle nupa se su nungaita yengmana ta kari haiduna bu themluni adubu wari pumbasu hanglei kamai torino hairo tamnana amata chithada lirakle wari lina kappasu kapai josa themjilei yare kappato madam na dumaina yumda kappaga changaga pabungna mu hena sontharani kappasi bulep ke haraga hekta lepe abro masa mato da kappak pane nang se mi gi thamoi ubadi yam sai aduga igi thamoi budi sugu udabra yare se kawang torokano sum nungshiraktana farak tanarakaniba phagini kaina rasi suma chedamta yaude mai den mak haiba nupado nongdangan kisan nungai ni ma aina tawba yeng yarise police tharaga pick up to hola loire khaye henge man hekta madam du sitta yabra joski moli angang themagum themak pasida tamnadi sum sounding nang da ise nasri ka ba angang oina uri sa kaigino nangi du ai themba natre khana bahobani hoi haurini yumda sumi pamadagi karaktana khana bahogena ne Bisenpur tana madam thibala iba kanbira ise thank you ga haidene nang degi driver ni nangonda thank you so ai hairoi oh angawo masing hora agedo horo nang de aina kai ude na ki doiba
Denmark-tagi aina hena sathibani ko. Aidi thaina nupi pharubagi case sulerido khara kiso. Aina oina kidnap tawjani. Nangdi khutna amada peklawna loisinba ngammi kibide. Oh fazana hore. Aisi ya molega hairiraba. Thabak join tawbaga team captain hapibani. Kai khangdana horakano. Nangak samdu pairaga laktana sakhumda namsinni hauji. Tamna fangli tabada Kumardu makokta mai hauri. Adubu singba yaunnabi Denmark ta call toramde. Hek tawrubada masu yauna soidana pharak tagani khanglami. Plan sisinbada phone da amata wari sakhidabadu laibak fai khalai. Mayum yorakladuna magi ka manung changakli. Sofa du da famtharai. Sanayaiso mapurai bagi mana famzilakli. Ain haidro haipayam saruno haidana. Mapana bu machagi nupa sille adu su koinadaba nupa. Nupi nang wayam ngangakano. Nakhol na wado isaw saw khai I karakani ko. Nangondu oina loina tainarakani. Sanayaiso mannadag hapidi. Aidi tumurani. Moy mapasong hak changi ga changbiruro. Denmark to da kolam da tawgira su tawro. Hayeng ni lokap ta leirani adunen sang ahawba machaza horoyu. Hairaga yam nungaina iha hada phamung ka khatkre. Kumar su phamung machiduda fammi. Changludrasu fazadaba oibana ngayak changunaba haidana thorakle. Thoraklaga joy hoigi imungda changakpada tilona chakhumda leibagi makhol tabaduda changsilai. Ise kai honarino? Tilona. Jio su sangakani hairi chaklon khatpani. Yamungdi kai lekhrage. BP guli charaga ngayak potha hobani. Kumar tanja chare khanglai thairaga chatnaba asum nairai. Fare adudi pothazarasano. Irenzana leiro hayeng oina fazana gyan tana wari sananaba. Hairam laga thorakle imung nomna changaktuna masu pothana ba changkri. Shomdana Josta mamana call torai. Josu thenga thengmaga pakhalamani khanna thuna paikhali. Imaibe manungsibi nasa sak sakhoma mata charaga halage. Imana bagide lei chak sakrona fazil leiri. Nangamana na sangam dena office tay dingan ta halaine. Hai thenga kanuko yumda su itomtani leisi wakhal taw. Hoibe ima fare thammuko chamda sathorage. Kharadi thengak pasu yai. Get yoraga call torage. Fazaleiramo. Hoi. Phone thamnakri tamnana wa hangba hore. Kamaina ima khri khangino. Pabungna call toraga hairakpani. Bisempur chatkibade halaktrena. Call tawbusu paidena. Aduda isu medamna chatkibaromna tanarakpa. Hapchang su ngamdaba kasi numitse. Nang nakchang amamadi si thoamoi. Si pumnamakse nangna loi thoanmani. Chena birano. Nababu tambangambro. Kanbiri se haraugi di haide. Aina kanbiramdradi ngasaina Denmark hoigi chakhumda chak thongamani. Denmark yam palakanu ko. Ai nupa haiba jase rikiga maga dei khidore. Aiga naknabadagi amuk nupa khudimakse smai loina fabrana khanduiba. Handakti menam sun noklagli. Josna lagnarai. Haibi di haini ko noklakano. Ai di haibi resini. Kappasu kapnu haiba. No'su noknu haiba. Kai hainingilo nangiduba. Sugatla layo. Migi thamoi hubana ongdudi pamjadre. Khukaptuga khunoktuga di as haizin mga nati sati ina nungsi. Asing biso haidokre. Sorry madam.